POROMPAT Police Stations ki MANUNG CHANBA THABALKHONG SABAL LEIKAI Da LEIBA HANNAGI CHETRIGAO MLA Nahakpam Indrajit ki Thongal Da Shakhangdaba Shingna bom ama Langsinduna Pokhaihallamle Thawdok adu ngarang numidang chawrakna pung taraga minute 13 rom taba atwaida thokibani Thawdok adu da sok apan misi minati yaukide Thawdok thokfam dagi fangba paw amagi matung inna ngarang numidang da nong kharak chuba oibana labida mi kaya chatnakhide tanja aduda gari achauba amada lakpa Shakhangdaba Shingna grenade ama Nahakpam Indrajit ki Thongal Da Langsinduna Pokhaihallamle hairi Thawdok adu ki paw hek fangbaga POROMPAT Police Stations ki oshi Maibam Irabantana Luchingba Imphal East District Police ki team ama Thawdok thokfam da laktuna yengsinki loinana Thawdok thokfam aduda Manipur Police ki CID amade forensic experts singi team su laktuna bom pokhai khiba mafam adu yengsinki Thawdok asigi matangda POROMPAT Police Station na case ama lokhatuna thizinba hokre haina paw sina makha tari